oiba pausing pijari Khongjang sangsilaba matung mahairoi sing governor ko unakre demand sing thabok to onthorakhidre Public curfew manungda mahairoi singa police ka mungnarakpada mahairoi yauna miyoi marfu tara hena asok apan nangkre Manipur Police Department da Maitai Police amasung Kuki Police haiba leite ai ke muiba Tambaki District mangada internet amasung mobile data sing numit mangani ki lengak na thingsinkre Governor na miyamda santi amadi chawkhatpa state ama puraknaba honaminase haina appeal tawrakle Amadi Kokomina Retired Lieutenant General PC Nyargi TV comment gi matangda wafam kaya thamlakle Kurumjari Mami TV na sandok jaba Manipuri Prime Time News meeting tabiram ni pasimbo taram nokjari pau sandok na pizari Mahairoi sing ngarang Governor Laxman Prasad Acharya makhoi gi demand sing punna pungkun mari gi manungda pigadabane haiba wafam thabak oina onthok pirak tabadage Mahairoi sing gi makha taba khongjang sing jangsinaba sem sakre ngase tongan ba college amadi school singge Mahairoi singna ngarang Governor da pisin khiba point taruk yawa demand sing thabak oina pungkun mari gi manungda onthok pinaba ultimatum piduna Governor gi positive oiba response ado ngarang ahing pharamban kaithel da yarektuna ngairakhibane Mahairoi singi khongjang ase sogaladuna ngase ayuktagi hauduna tongan ba school college gi Mahairoi singna Imphal da leiba Raj Bhavan tamna protest rally sing curfew manungda changsilaba matung ngase numidang wairam tongan ba college gi Mahairoi singi luchingba tarama thoina saba team amana Governor Laxman Prasad Acharya unabagi appointment fanglaba matungda Raj Bhavan da unaduna makhoina taliba demand sing thabak ton thokpinaba haijaki hairi nakala Mahairoi singna taliba demand sing ayambana khudak ki thabak oina onthokpada khudong chadaba amade complex oiba issue sing yawbana Mahairoi singi demand sing ado khudakta piba oithoktabana demand sing ado kupna khanaraba matung thabak to onthoknaba honage haina governor ki maikaidagi thajaba piraki haire Governor ki response asi pelabasu pendrabasu Mahairoi ki luchingba sing aduna Governor unaraba tungda Raj Bhavan gi mapanda tholaklaga Governor ga unabagi paudam sing pangmi sing da pikhe Mahairoi singi demand sing Governor na thabakta onthokpa leitribanina Mahairoi singna makhata ba khongjang sing jangsinbagi damak sem sare hare panbayai Mahairoi singna ngarang Governor unaba aduda barvel oina State Unified Command se CM da Sinau DGP amasung Security Advisor sindokadabane Manipur da Santi Puraknaba Center na honagadabane haiba demand sing yawre Masing namak harakanda akoina pukholiba masai akoina pukholiba memorandum taruk sida governor na hana moina khanaraga leramase Unified Command se CM da piba sineba CM da piba se Unified Command se hana moina khanaraga lerame khanaraba lerame poch sida akoina 24 hours buki manung da piba ngamgadra na question ma tawbaneba governor na hoi ngamgani haibneba ngamgani haibadagidi akoi se ngarang se ngamgani habadi akoi sidal adum leijage aduga akoi gi haiba demand se PBU fulfill tobiu haibneba ado ngasi gi 24 hours hele akoi governor unabala unaraga haibi ra ise governor na hajar ise siri ngasai gi Unified Command se sije hujiki oina di thokpa ngamroi aduna akoi na satra na haijagiba akoi gi piba ngamdragadi 24 hours buki mangga piba ngamdragadi school college loinamak boycott tauba hasida akoi purap satra mayam gi wafam non thamjari ariba aikoina hujik chacharu matamda aikoina memorandum da yauriba point taruksha honorable governor na habirakpada hariba posidi overnight ta within 24 hours ta tauba yaba ngakta na yamna complex oiba issue ngakta ne takpire
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯄꯤꯖꯔꯝꯂꯤꯕ ꯃꯦꯃꯣꯔꯤꯖꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯦꯃꯣꯔꯤꯖꯝ 4 ꯄꯣꯏꯟꯠ ꯌꯥꯎꯔꯤꯕ ꯑꯦꯛꯁꯀ꯭ꯂꯨꯗꯤꯡ ꯗ ꯑꯩꯈꯣꯏꯒꯤ Kuki-Zo MLA गी तारा खाइदोखरकान लेमहौरिबा MLA 50 गी मोइगी ओइबा स्टेल अमा पामे हाइबदो अदुदि अखोइना खंजरमबना 24 आवर गी मनुंगदा अदुदि लौथोकपा यागदरन खंजरमबा अदुजो लौथोकपिरमद्रे लौथोकपिरक्तबनेना मखा ताबा खोंजंदी अखोइ छात्र मयाम पुछनगा कैदोबा याजगे हाइदो अदुदोन खनजर मखा ताबदि अखोइना लाक्चरजी असोमदजो अखोइगी कॉलेज की स्टूडेंट मैम लेवे मोइगा तानरगा कैदोबा या सात्रना एजुकेशन तौरपदा माइ पाकिदब लै तबनी सोयना जोन तकिसे अखोइ माइ पाकनी हाइबले अदुगा अखोइगी सात्रसिंजना वाना तौजरिबे एजुकेशन जिबु पॉलिटिकलाइज मालनबा मसी कांगू खरना थादो तौब मालनबा थौमसु मसी याम यानिंगदे अखोइ ऑनरेबल गवर्नर दसु कोइ सेंगदोक्चरमे मसीगा केमता कोइ मरी लेनादे पॉलिटिकल केनोमतका मरी लेनादे अखोइगी एजेंडा दा पल्लिबा मयामदो लेबाक मयामगी केनोने अखोइगी लेबाक मयामना खनबिरप इंटेंशन दुनि कोइ सात्र मयामना पीग्रिसे हाइबा कोइ मंगोंदा फाइनल स्टेन अमदि अमाइना पेजरमे दुगा सोइदना मकी ngasi gi meeting sidi ma line su laude icham chamna appointment laaga unabane na suma khande ngasi sidi lebak myam gi representative orga koi 13 na madugi responsibility purga changumne na soidana maki magi capacity da tauba ya bagoi dudi ma torke duga adum magi tongan ba social media sing da su positive response ama thuna lagani haibagi mangon dagi Twitter ki handle dagi ni khangde Facebook handle dagi khangde mangon ki soidana adumagi assurance tumaga hayen cover da su dum ma phajana magi Imphal West, Imphal East amadi Thawal District ka mari lainaba magistrate singna state asida thokliba irang asiga mari lainana mahairoi sing amadi atai organization singna achauwe ihau sing kansilakpa yabagi fibam da lakpana ngase ayuktagi district sing asida public curfew laukthokrabasu Imphal Mayol gi mafom kayada public curfew thugaiduna mahairoi singna protest rally sing chatuna chawna protest tawkre security force singna khongjang changsiliba mahairoi sing tankhaina bahonabada mahairoi yauna miyoi marfu taragi mathakta asok apanangkhre ngase masing yamnaba mahairoi singna singjamai road Uripok road amadi khwairamban kaithelomdagi CM amasung Raj Bhavan Imphal tamna thomjinaba honabada security force singna tear gas smoke bomb amadi mob bomb sing sizinaduna mahairoi sing tankhaina bahonabada mahairoi yauna miyoi kaya asok apan yauduna Imphal da leiba tongan ba hospital singda pukhatuna laikanakre hairi Manipur police amadi mahairoi singi marakta mukna balakpadagi khwaraban kaithelda ngarangdagi ahing yarektuna leiriba mahairoi singda tear gas kaptuna tankhaikre ngarangdagi governor gi warep ngaiduna mahairoi sing khwaraban kaithel number 1 da ngarangdagi ahing yarektuna masing yamnaba mahairoi sing nerekhibane ningsing bayai ngarang tongan ba school amadi college singdagi thoraktuna mahairoi kyana governor amadi CM bangloda thomjinduna CM the Unified Command gi chairman piba yauna tongan ba demand piduna khongjang changchilakibane tungda mahairoi gi mihut kharaga governor amade CM unakhibane mahairoi singna governor unaraba matungda makhoi gi demand pung kunmari fawgi manungda pigadabani haiduna khwaramban kaithelda mahairoi chongarom yarektuna ngasi nungthen pung ama fawbada asengba ama governor na khangandribade makha tana khongjang changsingani haiduna mahairoi singna warep lawkhibane Kaithel Phambi Ima Sinasu Mahairoi Sing Adu Ngak Senduna Manipur gi governor unana bapu thorakpada hanadagi sangduna leiriba Manipur police na overbridge makhongda thatlaga thamke tungda governor dagi pau faungnaraba matung pungkhai amagi matam lawkhe hauzik fawgi paugi matung ina hauzik miyoi mangana saba Mahairoi gi mihut ama governor unaba chatkhibagi thorang tawkhre Khanghaudana police amade mahairoi singi marakta muknaba thorakpadagi nakal anida tear gas cell amade nung thomnaba thorakhibane hare hauzik ngarangdagi lerakhiba mahairoi sing kaiduna mafam khangdana chenakre hare amaromda khongjang asi sogaladuna Manipur University campus tagi hauduna masing yamnaba mahairoi singna kholau kayaga loina khongjang changsinke Kokomi student friend senduna changsin kiba khongjang adugi manung chana Prime Minister Narendra Modi Union Home Minister Amit Shah amade Security Advisor Kuldeep Singh mitam saduna mai thakre thawdok aduga mari lenena Kokomi student friend ki coordinator Ningthaujam Dana Kumar Maitaina haikibada Kuki militant singna drone bombing amade rocket sizinaduna micham hatpa horakpa se laibak thibane Laibak amaga gi lan soknabagum Kuki militant singna afaba makhangi khulai sizinaduna lan torakle masi taraina lawba ya mina laiba habase maitai bu muthan anaba honabane
ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯍꯧ ꯇꯧꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯊꯅꯕꯒꯤ ꯍꯣꯠꯅꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯣꯛꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯝꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯃꯔꯝꯗ ꯍꯜꯍꯟꯕ ꯑꯁꯤ ꯐꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗ ꯈꯟꯅ ꯅꯩꯅꯕ ꯑꯃꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯐꯣꯔꯃꯔ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯄ꯭ꯔꯗꯤꯞ ꯆꯟꯗ꯭ꯔ ꯅꯥꯌꯔꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯈꯤꯗꯦ ꯔꯣꯀꯦꯠ ꯀꯥꯞꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯏ कुकी मिलिटेंट्सꯤꯡꯅ ꯇꯧꯔꯛꯈꯤꯕ ꯊꯧꯑꯣꯡ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪꯗ ꯂꯩ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕꯗ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯔꯤꯝꯁꯀꯤ ꯏꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯇꯅꯤ ꯉꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯄꯗ ꯉꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯃꯍꯩꯔꯣꯏ ꯃꯔꯐꯨꯔꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤ ꯀꯥ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯉꯁꯤ ꯁꯣꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯔꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯑꯁꯣꯛꯄ ꯅꯪꯂꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯚꯣꯂꯨꯟꯇꯔꯤ ꯍꯦꯜꯞ ꯌꯨꯅꯤꯠ ꯀꯃꯤꯇꯤ BICUC ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯁꯣꯛ ꯑꯄꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯃꯣꯏꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯈ꯭रे ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯑꯁꯣꯛꯄ ꯀꯌꯥ ꯌꯥꯎꯈ꯭रे ꯍꯥꯏꯕꯗꯣ ꯑꯩ ꯑꯝꯇꯪ ꯍꯪꯖꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯂꯦꯇꯦꯁꯇ ꯍꯧꯖꯤꯛ ꯄꯨꯟꯅ 91 ꯁꯨꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏꯗ ꯑꯌꯨꯛꯇꯒꯤ ꯂꯥꯛꯄꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯍꯤꯗꯥꯛꯁꯤꯡ ꯑꯩꯈꯣꯏ ꯔꯤꯝꯁ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯚꯣꯂꯨꯟꯇꯔꯤ ꯍꯦꯜꯞ ꯌꯨꯅꯤꯠ ꯀꯃꯤꯇꯤꯅ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯄꯤꯔꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯒꯤ ꯂꯥꯛ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯃꯛꯇ ꯑꯩꯈꯣꯏ ꯂꯩ ꯄꯥꯎꯗꯝꯖꯔꯤꯕ ꯀꯌꯥꯝ ꯃꯉꯥꯡꯒ ꯂꯣꯏꯅꯅ ꯔꯣꯀꯤ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ Retired Lieutenant General PC Nairna ikui kuidana Manipur da thokliba irang asika mari lenana News 9 lawba TV interview amada Manipur Police Department da Maitai Police amasung Kuki Police haina khaidokpagum comment tawkhiba adu yamna laibak thibane mahaki comment asi Manipur Police Department yamna hauchina lawbaga loinana akanba maongda condemn tawe Wafam asing Manipur Police Department gi IG Law and Order Thopuriba IK Muiba IPS na Manipur Police Headquarter da pangthokiba paugi mifam amada paumi singda phongdokhibane IK Muiba na makhatara dun hai Retired Lieutenant General PC Nairna TV interview da pikhiba asimak miyam da lana information pibata natana hauzik Manipur da thokliba irang ase mahakna mamut tana khangba ngamde takpane Manipur Police Department asida state asida leminariba tongan ba community singdage punna thabak tawminaduna state asigi law and order ngaknaba angamba thakta honari haike haukiba September gi tang amada Imphal West District ki manung chanba Koktrukta khulai paiba militant singna drone sizinaduna khulakta bomb sing attack jathakibagi matangda IK Muibana makhatana hai Numit aduda militant singna drone dagi khulakta bomb thadarekhibage thodok sing mafam aduda duty tariba Imphal West District Police Officer singna mamina uba phangkhibaga loinana drone singdagi thadarakpa kai khraba bomb sing machet sing amade ningthina sem saraba pokhai hawdaba bomb sing amade militant singna sizinaramba drone amaso police na mafam adudagi phangkhe haike Mahakna makhatana hai police na thodok asigi matangda kupna thigatpada militant sing aduna pampi sing modify tawduna arapa mafamda kapa yaba rocket sing amasung motor sing semduna attack sing chathabagi khudam changdam sing su fangbang amke ngarang amasung ngase mahairoi singna thokliba irang asigi mari lenena chathakiba protest singda Manipur Police ki maikai yamna democratic oiba mawongda violence yauduna protest tawnaba hanjin loudspeaker sizinaduna mahairoi singda appeal tawkhe adubo yamna laibak thibadi protest rally da saruk yariba mahairoi singda kanagumba kharana insinduna security force tamna nung thaba amade violent oiba action sing chatharakpadagi security force sing mahairoi sing tan khaina bahonabada asok apan kaya yawutanatana Thobal dasu police personnel ama nomaina panduna sokhi haike mahak na maru oina maira paibi sing satra naharol sing makhoina kariguma protest sing pangthoknabaso yamna democratic oina santi leina rally amadi sit in protest tawbiyo kanagumba santi thugaining bakharana insilaklabaso madugi thawong adu
induna chatpigano Police Department na hauzik state asita thokliba irang ase yenglaga social media platform da kangrup masel gi marakta nusinadana ba amade irang sagana ba thagatliba sing asigi mathakta chap chaba legal action sin lokhana ba mikupna hom singna leiri haina mahakna makha phongdokhe pau gi mifam aduda Police Department ge makok thongba official singsu saruk yakhe Warmly coming for this important press briefing from the Manipur Police. We want to make some very important clarification regarding one press statement by a very senior retired officer in which they say that there is no Manipur Police but there is Mite Police and Kuki Police. So we want to refute that because this Manipur Police is composed of all kinds of communities, whether it is from the mainland, it is from the Kuki, it is from the Nagas, and it is from the Metis. So there is no such thing like that, such statement that he has made, that it is an immature statement, which shows a very myopic kind of mindset. So we want to refute that. And another thing that regarding the drone bombing matter, the Manipur Police has clarified it on its official media handles very clearly, and we stand by it. Hauzik state asida kadkhalakliba irang asina maram oiraga Manipur gi Tampaki district manga Imphal West, Imphal East, Bishnupur, Kakching amasung Thobal singdang asi nungthil pung 3 dagi hauduna numit mangani gi internet amasung mobile data service matam kharagi oina thingjile haina State Home Department na official oiba order amang ase nungthil thokre State Home Department gi Commissioner N Ashok Kumar na thokiba official order amagi matung ina Hauzik state asida Valley district mari asida yamna chawna hengalakliba miyam gi ho asi anti social oiba element kharana social media sing pak sana sizinaduna thokliba irang asiga mari lenena public singna soundingada ba image sing kangrup masel hunabagi video amade speech sing thagatuna irang asibu amuka hena sathiba mongda purakna ba honabage oithokpa leibana internet amasung mobile data gi service sing ase khudakta athingba thamkhibane hare Athingba thamkraba internet servicing adude mobile data servicing VChat sing broadband sing amasung VPN servicing ni hare Manipur ki Governor Lakshman Prasad Acharya Hauzik state asida thokliba irang asiga mari lenena Satra Naharol Singhi Sangsan Singh Society Singhi Section Singh amade state asigi public leaders singna state Santi Raksa Purakna ba hona minaduna chawkhatpa santi leiba state ama oinana ba hona minarasi haina state asigi miyamda appeal tawrakle afaba chawkhatpa samas ama sembada santi amasung miyamgi cooperation change Manipur asi land of jewels ni haiba wafam ase kauthokpa yaroidaba wafamne Manipur state asigi maikai khudingmakta chawkhatpa purakna ba honaba ase India gi achoba pandam amane adubo yamna laibak thibadi haukiba tha khara asida India amasung state lengakna Manipur state ta santi raksa hanjilakna bagi damak akanba mongdo honaduna lairibagi cherak asida thokhaningdaba sathiraba thodo kaya thorakpa asina yamna tangdu leita dabagi fibam amada lakpa yamna laibak thibani haina mahaki apil asida phongdorakle apil asina makha taraduna hai violence oiba khongchang sing mangda ariba problem singi solution nate maram aduna mipum khudimangna santi purakna bagi damak angamba mateng sing pangbiyo haina public leader sing Maheroi singi leader sing amadi general public ta appeal tawduna lakpaga loinana security agency singnaso state asida santi hanjilakna ba kanno hotnari haina mahaki appeal asida phongdorakle National Media Channel News 9 Live ka akhanaba unaba amada
Assam Rifles की Director General DG ओरंबा Lieutenant General Pradip Chandra Nairna Manipur da hauzik thokliba irang asida Kuki terrorist singna drone sizinaduna aerial bombing tawkiba leite amasung long range missile sizinaduna maitai tabo khunsingda kapsin khiba leite haina phongdokhiba wafam ado chain Kuki narco terrorist sing amade Assam Rifles ka lawtunaraga Manipur thugaina bagidamak maitai miyamda landarakpane haibase mayek sengale haina Kokomi gi media coordinator Y Suresh Kumar na thadorok cherol amana phongdorakle cherol asina makha taraduna hai Manipur Police ki IGP K Kabib amasung IGP K Jayant Singh anina chaliba tha asigi tang nipanda famkiba press meet amada mayek sengna phongdokhrabane madude Imphal West District ke Kautrukta Kuki militant singna drone bombing toraktuna state force amadi micham miyam kaya asok apan kya nanghanke haina phongdokhe masigi micham miyamna mipai naraga leiringai cherak asida ani suba oina tang tarukta Kuki terrorist singna maitai singna leiba village aduda kilometer tarugom lapna leiba moirangda rocket bomb kapsinduna micham ama tamthina hatkiba miyoi manga mana asok apan nanghankiba aduga numit adumaktada trong lawbidasu rocket bomb kaya kapsinkhe numit asigi mamangi numit tang tara dasu moirang pansang leikai da pansang leikai da hariba Kuki terrorist singna leiriba jaga asidagi rocket bomb kapsilakhraba laikhre haire cherol asina hai Assam Rifles amadi Kuki terrorist sing asige asigumba manungda lautunaba manba mawong leiba asina maram oiraga Manipur ge mapalamdagi changsilakpa chin Kuki narco terrorist kangbu sina mapangal kanna maitai miyamda landarakpa ngamdebane AR na maitai miyambo fazin punsinduna thamlaga Kuki terrorist kangbu puna phongna sagatuna haukiba megi tang ahum nisingani kulhumdoi dage ngasi fawbuda maitai da tamthina hatkre yum kaya ama mai thakre maitagi khun kaya ama mai thakre asigumba kaya sing asi leibana kokomi amadi miyamna Manipur dagi AR athuba matamda lauthokpiyo haina central lengakta matam sangna demand tawduna lakpa ado ngasi fawbada central lengakna tumina leisinduna irang ase sangdoktuna lehenba ase central lengakna Manipur da sanariba aksengba proxy war ase mayek sengba noma nomagi hengalakbe Central lengakna Manipur ase asengba masagi citizen amadi ikai khumdaba lei haikrabane asigumba tamthiba thong ase karamna tholaklibano masigi asengba matik chaba paukhum state lengakna athuba matamda central lengakta pigadabane asigumba kaya sing ase print amadi electronic media da photo amadi video oina mayek sengna Manipur amadi malemgi miyamda mayek sengna khangan khraba fawbada asigumba daita leitaba Assam Rifles ki Director General oiramba Lieutenant General Pradip Chandra Nairna Manipur amadi malemgi miyamda minamnaga ngangliba ase taraina lawfam thokte haina cherol asina makhatare Tha tara taruk mapung faraklaba Kuki terrorist singna state asigi ngamkhai thugairaga separate administration semnanaba chatharakliba lan asida iramdam asigi saktam kaiba yarai haiduna thawai pamungba tawdana thongna fana chongthoktuna panthengnariba khulngakpasing makhatana faba punba tawbeganu haina khunai kanba apunbalop Kukampalgi imaibel singna ngase Thawal district ki DC amasung SP da memorandum amamam pisinduna taksinkhre ngasigi memorandum aduda matungda paumi singa unabada Kukampal secretary AK Chitesori na hai hauzik jathariba tha tara taruk mapung faraklaba irang asida khun ngakpani haiduna thokliba icha sing ase thokningduna tholakpanate state asida leiriba lengak asina miyamgi punsi lan thum ngakpi senbiba ngamnaktabadage makhuta khulai paiduna Kuki singdagi miyamgi punsi kananaba tholakhibane la loidriba fawba makhoibu faba punba tawba yaroi makhoina pai state asida santi hanjilaklaba matungda aikhoina mafam chana lengakta khusinagani haina mahakna makhatana phongdokhe Sagolban khambam leraktai leibiramba Padma Shri Dr. Laisram Nabakisorna ngarang September gi tang 8 da leikhidabada Mami TV gi maikai degi nungaitaba phongdokle
ꯑꯣꯖꯥꯅ ꯍꯤꯡꯂꯤꯉꯩꯗ ꯇꯣꯜꯂ ꯇꯥꯔꯕ ꯑꯃꯗꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯝꯕꯅ ꯑꯣꯖꯥꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯑꯣꯖꯥꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯄꯥꯛ ꯐꯤꯜꯝꯁ ꯄ꯭ꯔꯣꯗꯛꯁꯟ ꯃꯅꯤꯄꯨꯔꯒꯤ इहान हानब फिल्म अमा ओइना पद्माश्री नबकिशोरना कथोकपगी सकलोन हाइना मिंगथोंदुना कुमजा लिसिंग अनिगा सुपना मापनगे जनवरी की चैचत कुंदा लेपाक मियामदु उतुना प्रोडक्शन असिगे अपोकपा अमा ओइखिबा लेपाकना नुंगी लायेंगबा अमदे फादर ऑफ हैंडीकैप पद्माश्री लाइसोम नबकिशोरना ngarang ikhang khangudana laikhidabada production asigi secretary Rakesh Naurem amade member Okendro Khundongbam anina laikhidrabagi yum sagolban khumnam nerakta chatuna awaba phongdokre Padmasri Laishom Nabakishorna miyamgidamak kathokpa amaga loinana hotnariba sing asibo singthaningai oiba thabak thoram singbo sakhangnaduna kumja lising amaga jamapan marfutara tarukta Press Information Bureau Bharat Sarkarna Certificate of Honor Manipur Voluntary Health Association Imphal-na kumja lising amaga jamapan marfutara mafanda Certificate of Honor Manipur Lengaki Directorate of Health Service na kumja lising anida Certificate of Honor Civil Defense Director Manipurna Certificate of Honor Bharat Sarkarna kumja lising aniga subna amada Padmasri Award piduna ikai khumnaba utke India amasung yumthangnariba Myanmar ga tainaba ngamkhaigi mafamsingda Manipurda landanabagidamag bom yauna makhal kayagi khulai safam sing thamduna leire haina intelligence singna report ama haire Ikoi-ikoidana Kuki narco terrorist singna Imphal West District ke Kautrukta Maitai taba khulak singda drone bombing system amade atai afaba makhalge khulai sing sizinaduna misi mina thogan khiba amade Bishnupur District ki Moirangda rocket propellant sizinaduna ahal ama hatkibagi thodok ado state amade central lengakna national security da threat manba thodok singni lawbaga loinana thodok adugi matangda hojek India government ge military intelligence singna kupna thijinba hokre haina paw asina makhatare source asina hai intelligence ke input singi matung ina Manipur amasung Myanmar ga tainaba border paringda लिंखटलिबा खुचु खुलाई साबम सिंग ये मफम कया अमा खंगदोकपा ngamle हाइरिबा मफम सिंग असिदगे मणिपुरदा चथरिबा अटैक सिंग असिगे बैच ओइरमगनि हाइना मिलिटरी सिंगना थाजनरे अदुगा हाइरिबा खुचु खुलाई सारिबा सिंग असिगे मरक्ता अचौबा खुचु खुलाई साफम फैक्टरी गुम थंबा यावरे हारे इंटेलिजेंस सोर्स असिना मखातारदुना हाइ इकोइदना कुकी नार्को टेररिस्ट सिंगनि चिंगनबा सिंगना सिजिनखिबा ड्रोन अमसुंग रॉकेट प्रोपेलेंट सिंग अदो लोकल द साबा इम्प्रोवाइज ओइबा खुचु खुलाई ngaktane हिराम असिगे मतंगदा सेमखिबा हाई लेवल कमिटीना कुपना थिगतपा हौबा मतमदा कुकी नार्को टेररिस्ट सिंगना सिजिनरंबा खुचु खुलाई सिंग असिदि मेट खुचु खुलाई सिंग असिदा अमोनियम नाइट्रेट अमसुंग गैलिग्नाइट यावबा थेंगनै अदुगा हाई ग्रेड ओइबा एक्सप्लोसिव सिंगदे यावबा थेंगनदे हाइना मणिपुरगे सीनियर ऑफिशियल अमगी एजेंसीदा पाउदमखे हिराम असिगे मतंगदा मणिपुर लेंगाकना थौदोक सिंग अदु कुपना थिगतनबगीदमक कमिटी अमसु सेमखिबा लेख्रे अदुबो कमिटी असिना थौदोक अदु थिजिलिङै चेरक असिदा कुकी मिलिटेंट सिंगना अमुक नहोंगना चप मानबा अटैक सिंग मैतै ताबा खुल सिंगदा चथरकपा मरमना मणिपुरगी मियाम मरु ओइना तंपाकता खुंदारिबा मैतै सिंगना स्टेट अमदी सेंट्रल लेंगाकता मतम चाना अटैक चथरखिबा कुकी मिलिटेंट सिंगदा एक्शन लौखतना लेबगीदमक मखल मखा कयागी प्रोटेक्ट सिंग ngasi maksu chathaduna lakle haukiba numit kharani asida greater Imphal amade Thawbal district ta mafam singda haujik Manipur da thokliba irang ase kansilakpana maram oiraga Imphal West Imphal East amasung Thawbal gi district magistrate singna public ki life amasung property sing tek da kaidana thamnabagi thorang lokhotpagi manung chana ngasi ayuk pung 12 dagi matam kaktana hairiba district sing asida public curfew lauthokre hiram asigi matangda district magistrate anina official order sing thokhibaga loinana public curfew ase Bharatiya Nagarik Suraksha Sahitya 2023 gi under section 163 makhada kanaguma miyoi singna yumdagi mapan thokpa thingle haire adubo athingba sing ase health electricity PhD MS PDCL MS PCL petrol pumps press and electronic media
कोर्ट अमसुंग फ्लाइट पैसेंजर सिंगे चथोक चसिन तौबददे मियोय सिंगे ओइनदे कोमथोकने हारे ट्राइबल यूनिटी कोटू ग्रुप न सेपरेट एडमिनिस्ट्रेशन यूनियन टेरिटरी की डिमांड असे मपुंग फाना अमदे माय पाकना फंगनबगिदमक कुकी-जो फुरुप की ओइबा डिक्लेरेशन ना कुकी-जो फुरुप की मियोय सिंगना डिक्लेरेशन सिंग सोइदना इनेनबा पाउताक सु पीख्रे कोटुगी सिट अनिना प्रोजेक्ट पीदुना थोकिबा डिक्लेरेशन कुकी-जो फुरुप की मियोय सिंगना इखेंग तारबसु मखोइगे इपा इपुगी ओइबा लमसिंग कननबा होनागदबने करीगुंबा कुकी-जो खुलसिंगदा अटैक चथरकपदा कुकी-जो खुंजासिंगना निंगहन्नबा लेतना थेंगनगदबने मणिपुर लेंगांग असिना कुकी-जो फुरुप सिंगबो नमथुदुना थमनबगिदमक लालोंग कया पॉलिटिकली फिजिकली सोशली एकेडमिकली अमसुंग एजुकेशनली चथदुना लागले हौजिकसु चथरे मरम असिना स्टेट गवर्नमेंट पाइखलक एक्टिविटीज सिंगदा कुकी-जो फुरुप सिंगना सपोर्ट दबने स्टेट गवर्नमेंट असिना पॉइंट निपान यावा डिमांड सिंग सेंट्रल गवर्नमेंट दा थमलिबा असे कुकी-जो फुरुप मुथनबा सिनबने मरम असिना कुकी-जो फुरुपना स्टेट गवर्नमेंट की डिमांड असिदा सपोर्ट तौरोइदबने अमसुंग कुकी-जो फुरुपना तालिबा सेपरेट एडमिनिस्ट्रेशन यूनियन टेरिटरी विथ लेजिस्लेचर की डिमांड असे मपुंग फाना अमदे माय पाकना फंगनबा होनागदबने हाइबा वाफम सिंगसो रिकन्फर्म तौरे कोटू की डिक्लेरेशन अदुदा CMN बिरेन लुचिंग गवर्नमेंट स्टेट फोर्सिंग अमसुंग मैतै फुरुप की तोंगान तोंगान ऑर्गेनाइजेशन सिंगना कुकी-जो फुरुप सिंग मणिपुरदगी मुथनबा होनरी हाइबगे मराल सिंग सिरगले सेक्यूरिटी फोर्सना लेफ्टना चथरकपा एरिया डोमिनेशन ऑपरेशन की सरुक अमा ओइना चिंग अमसुंग तमदा लेफ्टना थीबो हुंबगी थबक चथदुना लागले कंबाइन सेक्यूरिटी फोर्सिंगना तोंगान तोंगान मफम सिंगदा चथकिबा सर्च ऑपरेशन अदुदा खुलाई क्या फगतपा ngamkre हाइरे चुरचानपुर डिस्ट्रिक्ट की मनुंग चना लैबा गमफाजांग दगे 12 बोर्गन अमा अमदी बाउफेन हैंडसेट अमा फगतपा ngamkre हाइरे अमरोमदा कांगपोकपी डिस्ट्रिक्ट की लाइमतोन थांगबुदगी अहांगबा कार्ट्रिज 35 कापा यारिबा मरु 12 फगतपा ngamle हाइरे अमरोमदा मणिपुर पुलिस कंट्रोल रूम दगे थादोरप चिरोल अमदा मणिपुर की चिंग अमसुंग तमदा मखाताना सेक्यूरिटी फोर्सना थीबो हुंबगी थबक चथखरे हौखिबा पुंग कुनमरी असिदा नेशनल हाईवे 37 अमदे नेशनल हाईवे 2 दा लमदम असिगे तंगाई फदना चाना थकननबा अमदे पोचै पुसलकपा गाड़ी चनीगा कुनमाथोय अमदे चामगो हुंफु 38 यौरखी हाइरे मखाताना पोचै पुबा गाड़ी चथोक चसिन तौबा याननबा सेक्यूरिटी फोर्सना खुदोंग थिनिंगा ओइबा मफम सिंगदा ngaksinbagi thebak paikhatkhre हाइरे मणिपुर की चिंग अमसुंग तमदा पुना चेक पॉइंट चामग सुमना अमा हांगदोक्तुना अचत ओंग सिंग चेक तौबदा चिंगनबा मियोय अनि फागतुना वहांग पहांग चथखि हाइरे मियाम की मिफम पांगथोकनी तौरंबा अदु यैथोकले हाइना फॉक्स मणिपुर सेक्रेटरी इंफॉर्मेशन एंड पब्लिक रिलेशन नेरिस मंगांगना थादोरप चिरोल अमदा खंगहलकले चेरोल असिना मखा तारादुना हाई चीन कुकी-जो सिंगना मणिपुर की अपुनबगी सक्तम सिंगनादुना अमदे मैतै कम्युनिटी की मथक्ता चथरकलिबा था तरा तरुक हेलकलबा लान असिदा कुकी टेररिस्ट सिंगना हंदक्ता सोफिस्टिकेटेड ड्रोन सिजनदुना अमदे शॉर्ट रेंज मिसाइल सिजनदुना मैतै खुन सिंगदा लंदारकपदगी मियोय क्या सिखिबगी थौदोक असिदा पेनाद्रबा मियामगी सेंटिमेंट अमदे हौजिक ओरिबा लेबाकी फिबम असिदा मियामगी ओइबा अपुनबा वारेब लौननबा मिफम अमा हयेंग तांग 13 दा द कैस्टन हॉस्टल ngakpigani the Castle Hotel Palace Compound da pangthokani haina tawramba mifam ado ngasi Imphal East Imphal West amade tongan ba district singe magistrate na lauthokiba matam kaktaba curfew aduna maram oiraga miyam punbada khudong chadaba mayok nagadaba maramna matam kaktana yaithokchare haina leibak miyam da paujelakli क्वा कैथल लेसम लेकाइदा लेबा नुपा मयुमदा चिंगनानिंगाय ओइबा मवंगदा था सिगी तांग अनिदा थौरी यानदुना सिरमबनी हाइबा खुंद्राकम निंगोल लाइस्रम ओंबी आनंदीगी मिसिदा चेनाबनी हाइबा आनंदीगी मपुरोइबा नुमित 15 गी जुडिशियल कस्टडी रिमांड लौथखरे
थौदोक अदुदा चेनबनी हाइबा आनंदी मपुरेबा लाइस्रम विजय चाही कुंट्रा अपोकपा लाइस्रम इबोहनबे ngase CGM इम्फाल वेस्ट के कोर्ट पुथोरखे लोइनना कोर्ट ने हियरिंग चथरबा मतुंगदा लाइस्रम विजयबो नुमित 15 गी जुडिशियल कस्टडी रिमांड लौथखिबने ngase लाइस्रम विजयबो कोर्ट पुथोरकपदा लैखिद्रबिगी इमुंग मनुंगी मियोय अमदे इमा इबेल सिंह यावना कोर्ट थोमसिलक्तुना चेनबा मियोय मतिक चाबा चेराकपियो हाइना फलाव कया लाउखे अमरोमदा मिसी एसिगा मरी लेनेना सेमकिबा JSC की को कन्वेनर S सरचंद्रना फोंदोरखिबदा लेंगांगना मिसी एसिगे अचुंबा वायल फंगंदुना चेनबा मियोय मतिक चाबा चेराक पिबिगदबने हौजिक रिम्स की मिरेल संग लेरिबा आनंदी हक्चांगबो अपोकपा खुंद्राकपम खोगेंदा सिनगदबने हाइना तक्सनखे United Club Organization and Apunba Mara Paibilok Ward number 9 Kaisamthong Esina Sinduna Manipur dagi Central Forcing Lokthou Security Advisor amadi DGP Sindou Manipur da NRC chana halo Manipur dagi Separate Administration piba yaroi haina Kaisampat Lemazam Laikai Community Hall da miyamna wakat mifam chethakre wakat mifam aduga mari lenena Ward number 9 ge Apunba Mara Paibilok Taragi Secretary Thokchom Chandrasakina haikibada India lengakna Manipur gi irang asida hanna fawba yengbidana mitop amagum thamba asi laibak thibane irang asi loisingadra haina ngaiduna leibane adubo madugi ona tainabada Kuki militant singna drone dagi bomb thadarakpa rocket bomb kapsilakpadagi irang asi hena chawthorakle masida lengak asinasu hanna fawba yengbidana thamle lengak pariba amadi opposition party sing hojik fawba punsinduna miyamgi thabak tawba ngamdriba karigino Makoida aikoina board piduna board ka haliba ase stage ta wangang na banate ruling amasung opposition haina hunabagi mahota hauzik Kuki singna lan tarokliba asida mamang thakta awalan aduga chap manakre awalan dasu Kuki na hauzik tawriba lan ase Kuki lan asigum Kuki ga tawkhibane haire STDCM na lakliba October gi tang 13 ta ST demand ga mari lenena Public Convention ama pangthoklagane Committee asigi Publicity Secretary N Devesorna page ta thadorokpa chirol amana hai tha 13 henjilaklaba irang ase center amadi state lengakna ngasi fawba waroisin purakpa ngamdana leiba ase condemn torakle loinana miyamgi punsida thogaliba khudong chadabasing amade state lengakna kangkhong chariba ase India lengakna kannabagi thodang lawdana Kuki militant singna horiba lan ase pumloi loisin bagal loinana Manipur ki territorial integrity amadi administrative integrity su ngaktana thamgadabani haiba wafam su thamlakle maram aduna maitai mitai gi ST demand ga mari lenena Manipur lengakna mathau taba thabak paikhatnaba kari karamba khongthang lokhatkadabano haibase miyam puna khanaminaraga yengthokminaba miyamgi mifam ama lakliba October gi tang 13 ki ayuk pung 13 dagi hauraga nungthel gi pung 3:30 fawba Imphal gi iboyai masumang lila sanglen konung lampakta pangthoklagani loinana mifam asibo miyam puna magna saruk yabiyo hainasu palakle Rajniti dadi isagi napal hana manghanba yamna maru oi haina Rahul Gandhi na haikre mahakna hai India da rajniti karino amade rajniti karamna tawgadagi haibagi matangda mahakki America khongsata phongdokhibani haire University of Texas da miyamga faminaduna khana lainaba amagi thoramda Rahul Gandhi na Gautam Buddha Sri Ram amade Muhammad Gandhi na chingbage khudam puthoktuna India da rajniti haibada aron athup thamdaba lamchat chumba miyamgi yaifanaba khanba amade miyambu nusibagi wakhalona mapung oigadabani haike In some words, in some ways, Bharat Jodo Yatra was an attack on myself. 4,000 kilometer चलना है, रिस्क है, गोली लग सकती है, छोड़ो. Let's see what happens. So then that generates a completely different way of thinking and a completely different relationship with people. You know, idea of Shiva basically. When they say Shiva is the destroyer, what is he destroying? Himself. That's the idea. Right? He's destroying his ego, he's destroying his structure, he's destroying his beliefs. So Indian political
Sheikh Hasina bu Bangladesh ta khusinaraga mass killing ki trial tongnanaba khongthang lokhatkani haina Chief Prosecutor Mohammad Tajulna phongdorakre haire. India amadi Bangladesh na lisingani tarakhdoi da criminal extradition treaty tongnakhe. India na Hasina bu Bangladesh ta lo kaidana miyat tarakpa yai haina na makhatana haike. Ningsing bayai haukiba thada Bangladesh ki International Crimes Tribunal ICT na Sheikh Hasina amade atopa miyoi mapan gi mathakta genocide amade crime against humanity ki charge thakalakhi balaikre. Sheikh Hasina yauna maralaiba miyoi ki mathakta arrest warrant puthoknaba honagani haina so Tajulna phongdokhe. July amade August tha ani gi manungda mahairoi ki protesta Sikhiba miyoi singa mari lenena maralairaba Sheikh Hasina trial tawdabani haina Bangladesh ki miyamna Mohammad Yunus na luchingba government da leptana taksin basulai haina source asina makhatari. Aroibada maroiba pausing amuhana pizari. Khongjang tangsilaba matung mahairoi sing governor go unakre. Public curfew manungda mahairoi singa police ka muknabada mahairoi yauna miyoi humfudra hena asokapan nangkre. Manipur Police Department da Maitai Police amasung Kuki Police saiba laite IK moiba. Tampaki District mangada internet amasung mobile data sing numit manganigi lengak na thingsinkre. Governor na miyamda santi amadi chawkhatpa state ama purakna baw khanaminasi haina appeal tawragle. Amadi Kokomina retired Lieutenant General PC Nayargi TV comment gi matangda wafam kaya thamlagle. Ngasigi oinadi Mami TV na sandok jaba Manipuri Prime Time News matang sida losinjere mayambo mo kahla kurumjari.